ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯇꯝꯊꯤꯔꯕ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯏꯆꯥꯎꯗ ꯐꯤꯂꯤꯄꯤꯟꯁꯇ 11 ꯁꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯐꯤꯂꯤꯄꯤꯟꯁꯇ ꯇꯝꯊꯤꯔꯕ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯅꯣꯡ ꯆꯨꯕꯗꯒꯤ ꯏꯆꯥꯎ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ 11 ꯁꯤꯈ꯭ꯔꯦ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯆꯥꯎꯅ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯤꯂꯤꯄꯤꯟꯁꯇ ꯑꯆꯧꯕ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯇꯥꯏꯐꯨꯟ 10ꯒꯤ ꯃꯊꯛꯇ ꯂꯥꯛꯈ꯭ꯔꯦ꯫ ꯑꯀꯟꯕ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯏꯆꯥꯎ ꯊꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯁꯤꯡ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ, ꯂꯣꯏꯅꯅ ꯗꯣꯃꯦꯁꯇꯤꯛ ꯐ꯭ꯂꯥꯏꯠꯁꯤꯡ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ꯫ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯂꯥꯈ 2 ꯍꯦꯟꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯐꯝ ꯈꯔꯗꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯀꯟꯕ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯏꯆꯥꯎ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 22 ꯔꯣꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯤ ꯎꯔꯒ ꯌꯨꯑꯦꯁꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯑꯃꯦꯔꯤꯀꯥ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯀꯤꯅꯔꯤꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒ ꯏꯟꯗꯤꯌꯥꯒ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯅꯔꯛꯂꯤꯕ ꯑꯐꯕ ꯃꯔꯤ ꯎꯕꯗꯒꯤ ꯑꯃꯦꯔꯤꯀꯥꯁꯨ ꯄꯥꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯎꯗ꯭ꯔꯕꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯑꯐꯕ ꯃꯔꯤ ꯂꯩꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗꯒꯤ ꯏꯟꯗꯤꯌꯥꯅ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯥꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯃꯔꯝꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥ ꯐꯥꯎꯕꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯍꯧꯖꯤꯛ ꯀꯤꯔꯛꯇ꯭ꯔꯤꯕ ꯃꯇꯝꯅꯤ꯫ ꯀꯨꯝꯖꯥ 2019ꯗ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯚꯤ.ꯀꯦ. ꯁꯤꯡ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯆꯠꯈꯤ꯫ ꯀꯨꯝꯖꯥ 2018ꯗ ꯑꯃꯦꯔꯤꯀꯥꯅ ꯏꯟꯗꯤꯌꯥꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒ ꯃꯔꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯊꯝꯗꯅꯕ ꯍꯥꯏꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯨꯝꯖꯥ 2022ꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯊꯣꯛꯈꯤꯕ ꯏꯆꯥꯎꯗ ꯏꯟꯗꯤꯌꯥꯗꯒꯤ ꯌꯥꯝꯂꯕ ꯆꯦꯡꯁꯤꯡ ꯂꯧꯈꯤ, ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯁꯥꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯣꯄꯤꯡ ꯃꯣꯜ ꯍꯥꯡꯗꯣꯛꯄ ꯅꯨꯃꯤꯠꯇ ꯂꯥꯛꯄꯁꯤꯡꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯗ ꯊꯣꯛꯄ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅ ꯂꯨꯄꯥ ꯀꯔꯣꯔ ꯀꯌꯥ ꯆꯪꯅ ꯁꯥꯕ ꯁꯣꯄꯤꯡ ꯃꯣꯜ ꯍꯥꯡꯗꯣꯛꯄ ꯅꯨꯃꯤꯠꯇ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯜ ꯑꯗꯨꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯒꯣꯂꯤꯁꯇꯥꯟ-ꯖꯣꯍꯔ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯅꯧꯅ ꯍꯥꯡꯗꯣꯛꯈꯤꯕ ꯁꯣꯄꯤꯡ ꯃꯣꯜ ꯑꯗꯨꯗ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗ ꯆꯥꯎꯅ ꯑꯣꯐꯔ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯣꯄꯤꯡ ꯃꯣꯜ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯣꯄꯤꯡ ꯃꯣꯜ ꯑꯗꯨꯗ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯃꯣꯜ ꯑꯗꯨꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯈꯨꯗꯛꯇ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯁꯣꯄꯤꯡ ꯃꯣꯜ ꯑꯗꯨꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯍꯨꯔꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯝ ꯊꯦꯡꯅ ꯁꯣꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯂꯣꯏꯅꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜꯁꯨ ꯈꯝ ꯊꯦꯡꯅ ꯇꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯃꯂꯥ ꯍꯦꯔꯤꯁꯅ ꯃꯥꯏꯄꯥꯛꯂꯕꯗꯤ ꯌꯨ.ꯑꯦꯁ.ꯀꯤ ꯐꯤꯔꯥꯜ ꯃꯩ ꯊꯥꯈ꯭ꯔꯒꯅꯤ꯫ ꯀꯃꯂꯥ ꯍꯦꯔꯤꯁꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯞꯀꯤ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯇꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯕꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯐꯤꯔꯥꯜ ꯃꯩ ꯊꯥꯒꯗꯕ ꯃꯨꯁꯂꯤꯝꯁꯤꯡꯅ ꯂꯩꯕ ꯂꯩꯕꯥꯛꯀ ꯌꯨꯝꯊꯪꯅꯅ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁꯠ ꯇꯧꯔꯨꯕꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯇꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯞꯀꯤ ꯃꯤꯈꯜ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 5ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯀꯃꯂꯥ ꯍꯦꯔꯤꯁ ꯑꯃꯗꯤ ꯔꯤꯄꯕ꯭ꯂꯤꯛ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯟꯅ ꯍꯨꯟꯅꯗꯨꯅ ꯉꯥꯡꯅ ꯁꯛꯅꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯀꯦꯟꯗꯤꯗꯦꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯥꯡꯅꯕ ꯁꯛꯅꯔꯛꯄꯗ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯕꯁꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯗꯒꯤ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯃꯂꯥ ꯍꯦꯔꯤꯁꯅ ꯉꯥꯡꯕ ꯋꯥꯐꯝꯗꯗꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯕ ꯌꯥꯎꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯞꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯀꯃꯂꯥ ꯍꯦꯔꯤꯁꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯄꯥꯔꯇꯤ ꯔꯤꯄꯕ꯭ꯂꯤꯛꯀꯤ ꯍꯥꯟꯅꯒꯤ ꯂꯨꯆꯤꯡꯕ 200 ꯔꯣꯝꯁꯨ ꯀꯃꯂꯥꯗ ꯁꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯂꯩꯕ ꯑꯍꯜ 90,000 ꯔꯣꯝ ꯁꯤꯈ꯭ꯔꯦ꯫ ꯃꯤꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇꯕꯗꯒꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯅ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯕ ꯖꯄꯥꯟꯗ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯂꯩꯕ ꯑꯍꯜ 90,000 ꯔꯣꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯖꯄꯥꯟꯒꯤ ꯅꯦꯁꯅꯦꯜ ꯄꯨꯂꯤꯁ ꯑꯦꯖꯦꯟꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯂꯨꯍꯣꯡꯕ ꯄꯥꯝꯅꯔꯛꯇꯕꯒꯤ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯛꯄ ꯃꯔꯝꯅ ꯖꯄꯥꯟ ꯑꯍꯟ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯖꯄꯥꯟꯒꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥꯗ ꯃꯊꯟꯇ ꯂꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ 90,000 ꯁꯤꯈꯤ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 3,987 ꯂꯣꯝꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯗꯤ ꯃꯤꯑꯣꯏ 130ꯒꯤ ꯍꯛꯆꯥꯡꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ
ꯄꯠꯂꯝꯂꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤ꯫ ꯑꯍꯜꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯃꯔꯝꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯔꯛꯇꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯥꯔꯖ ꯑꯃꯨꯛ ꯇꯧꯕꯗ ꯀꯤꯂꯣꯃꯤꯇꯔ ꯀꯔꯣꯔ ꯑꯃ ꯊꯧꯕ ꯌꯥꯕ ꯕꯦꯇꯔꯤ ꯂꯥꯛꯂꯒꯅꯤ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯗ ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯂꯛꯇꯨꯅ ꯑꯉꯛꯄ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯗꯨꯅ ꯍꯤꯡꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯄꯤꯕ ꯉꯝꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯔꯖ ꯑꯃꯨꯛ ꯇꯧꯕꯗ ꯀꯤꯂꯣꯃꯤꯇꯔ ꯀꯔꯣꯔ ꯑꯃ ꯑꯃꯨꯛ ꯁꯥꯟꯅ ꯊꯧꯕ ꯌꯥꯒꯗꯕ ꯕꯦꯇꯔꯤ ꯑꯃꯦꯔꯤꯀꯥꯅ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯤꯂꯣꯃꯤꯇꯔ ꯀꯔꯣꯔ ꯑꯃꯔꯣꯝ ꯊꯧꯕ ꯌꯥꯒꯗꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯔ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯏꯅꯔꯖꯤ ꯁ꯭ꯇꯥꯔꯠꯑꯞ ꯀꯝꯄꯅꯤꯅ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯅꯕ ꯊꯧꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯆꯠꯄ ꯕꯦꯇꯔꯤ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯕꯦꯇꯔꯤ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯔ ꯑꯃꯗꯤ ꯑꯇꯩ ꯚꯦꯍꯤꯀꯜꯅꯆꯤꯡꯕꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯥꯂꯦꯝꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯥꯁꯤꯡꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯑꯆꯧꯕ ꯇꯝꯊꯤꯔꯕ ꯁꯥ ꯃꯈꯜ ꯀꯌꯥꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯥꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯅ ꯂꯩꯔꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯩꯔꯤꯕ ꯍꯩꯁꯤꯡꯂꯕ ꯁꯥꯏꯟꯇꯤꯁꯠ ꯀꯌꯥꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯍꯤꯡꯒꯠꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯋꯨꯂꯤ ꯃꯦꯝꯞ, ꯗꯥꯏꯅꯣꯁꯣꯔꯁ ꯑꯃꯗꯤ ꯑꯇꯩ ꯁꯥ ꯃꯈꯜ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯃꯥꯂꯦꯝꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯥꯁꯤꯡ ꯃꯈꯜꯁꯤꯡ ꯑꯁꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗꯤ.ꯑꯦꯟ.ꯑꯦ.ꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯃꯨꯛ ꯈꯣꯡꯗꯥꯔꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯁꯥꯁꯤꯡ ꯑꯁꯤ ꯂꯥꯛꯂꯕꯗꯤ ꯃꯤꯑꯣꯏꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯔꯁꯤꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯃꯦꯔꯤꯀꯥꯗ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯕꯤꯂꯤꯌꯟ ꯗꯣꯂꯔ 50 ꯔꯣꯝꯒꯤ ꯌꯥꯝꯂꯕ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯠꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕꯁꯨ ꯂꯥꯟ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯇꯉꯥꯏꯐꯗꯅ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯕꯗ ꯑꯃꯦꯔꯤꯀꯥꯅ ꯊꯤꯡꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯔꯁꯤꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯦꯔꯤꯀꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯁꯨꯞꯅꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯕ ꯉꯝꯅꯕꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯣꯡ ꯔꯦꯟꯖꯀꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯗꯅ ꯂꯩꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯊꯝꯂꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯂꯕꯗꯤ ꯂꯥꯟ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯕꯨ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯑꯈꯟꯅꯕ ꯂꯥꯜꯂꯣꯡ ꯀꯌꯥ ꯌꯥꯠꯇꯨꯅ ꯄꯨꯇꯤꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯥꯟꯗꯥꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨ.ꯑꯦꯁ.ꯀꯤ ꯏꯪꯒꯤꯠ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯔꯁꯤꯌꯥ ꯊꯨꯒꯥꯏꯕ ꯉꯝꯅꯕ ꯖꯦꯂꯦꯟꯁꯀꯤꯅ ꯁꯥꯊꯤꯔꯕ ꯊꯧꯔꯥꯡ ꯑꯃ ꯌꯥꯠꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯈꯔꯀꯤꯚꯇ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 40 ꯍꯥꯠꯈ꯭ꯔꯦ꯫ ꯆꯍꯤ ꯑꯅꯤ ꯍꯦꯟꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯜ ꯁꯣꯛꯅꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯥꯜ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯏꯪꯒꯤꯠ ꯑꯃꯗ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯁꯥꯊꯤꯔꯕ ꯄ꯭ꯂꯥꯟ ꯌꯥꯠꯄ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯔꯀꯤꯚꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 40 ꯍꯥꯠꯈ꯭ꯔꯦ ꯑꯃꯗꯤ 93 ꯂꯣꯝꯅ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯅꯁꯨ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯗꯨꯅ ꯔꯁꯤꯌꯥꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯃꯗꯤ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯁ꯭ꯇꯦꯁꯟ ꯀꯌꯥ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯏꯪꯒꯤꯠ ꯑꯃꯗ ꯔꯁꯤꯌꯥ ꯊꯨꯒꯥꯏꯅꯕ ꯄ꯭ꯂꯥꯟ ꯌꯥꯠꯈ꯭ꯔꯦ꯫ ꯆꯍꯤ ꯑꯅꯤ ꯍꯦꯟꯅ ꯂꯥꯜ ꯁꯣꯛꯅꯗꯨꯅ ꯑꯁꯤ ꯑꯅꯥ ꯑꯃꯗꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯂꯕꯁꯨ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯜ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯌꯥꯕꯁꯨ ꯉꯝꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯜ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯏꯪꯒꯤꯠ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯔꯁꯤꯌꯥꯕꯨ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕꯒꯤ ꯄ꯭ꯂꯥꯟ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯌꯥꯠꯈ꯭ꯔꯦ꯫ ꯖꯦꯂꯦꯟꯁꯀꯤꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯪꯒꯗꯧꯔꯤꯕ ꯃꯆꯥꯛ ꯑꯗꯨ ꯄꯤꯕꯤꯅꯕ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯦꯔꯤꯀꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤ ꯁꯨꯞꯅꯒꯤ ꯃꯆꯥ ꯉꯥꯛꯊꯣꯛꯆꯅꯕ ꯉꯝꯅꯕ ꯄꯤꯕ ꯃꯇꯦꯡꯁꯤꯡꯅꯤ꯫ ꯖꯦꯂꯦꯟꯁꯀꯤꯅ ꯑꯃꯦꯔꯤꯀꯥꯗ ꯑꯌꯥꯕ ꯄꯤꯅꯕ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯌꯥꯔꯛꯂꯕꯗꯤ ꯔꯁꯤꯌꯥꯕꯨ ꯌꯨꯀ꯭ꯔꯦꯟꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯆꯧꯕ ꯊꯥꯖꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟ 159 ꯔꯣꯝ ꯔꯁꯤꯌꯥꯅ ꯀꯥꯞꯊꯈ꯭ꯔꯦ꯫
ꯂꯥꯟ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯅꯤꯅ ꯂꯝ ꯈꯣꯞꯆꯤꯟꯅꯕꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯃꯣꯁꯀꯣꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟ 129 ꯔꯣꯝ ꯀꯥꯞꯊꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯌꯣꯜꯁꯤꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯉꯛꯄ ꯐꯪꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯤꯁꯥꯏꯜ 170, ꯒꯥꯏꯗꯦꯗ ꯑꯦꯔꯤꯌꯦꯜ ꯕꯣꯝ 930 ꯑꯃꯗꯤ ꯗ꯭ꯔꯣꯟ 100 ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯅ ꯆꯠꯊꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯁꯤꯗ ꯂꯣꯡ ꯔꯦꯟꯖꯀꯤ ꯃꯤꯁꯥꯏꯜ ꯀꯌꯥꯁꯨ ꯌꯥꯎꯅ ꯂꯥꯟꯗꯥꯈꯤ꯫ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜ 35ꯒꯤ ꯃꯅꯨꯡꯗ 12 ꯀꯥꯞꯊꯗꯨꯅ ꯊꯨꯒꯥꯏꯈꯤ, ꯑꯗꯨꯒ ꯗ꯭ꯔꯣꯟ 18ꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯗ ꯗ꯭ꯔꯣꯟ 10 ꯔꯣꯝꯗꯤ ꯀꯥꯞꯊꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥ ꯀꯤꯕꯗꯒꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯒꯤ ꯄꯣꯂꯤꯁꯤ ꯍꯣꯡꯗꯣꯛꯀꯗꯧꯔꯤ꯫ ꯌꯨꯔꯣꯞꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯔꯁꯤꯌꯥ ꯀꯤꯔꯛꯄꯗꯒꯤ ꯆꯍꯤ 150ꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯄ ꯄꯣꯂꯤꯁꯤ ꯑꯣꯐ ꯅ꯭ꯌꯨꯇ꯭ꯔꯤꯂꯤꯇꯤ ꯊꯥꯗꯣꯛꯇꯨꯅ ꯅꯥꯇꯣꯗ ꯌꯥꯎꯁꯤꯟꯗꯨꯅ ꯂꯥꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯒꯅꯤ꯫ ꯐꯤꯟꯂꯦꯟꯗ ꯑꯃꯗꯤ ꯁ꯭ꯋꯤꯗꯦꯟꯁꯨ ꯄꯣꯂꯤꯁꯤ ꯑꯣꯐ ꯅ꯭ꯌꯨꯇ꯭ꯔꯤꯂꯤꯇꯤ ꯊꯥꯗꯣꯛꯇꯨꯅ ꯅꯦꯇꯣꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ꯫